CM nangrang ukrun chatkirba numiki numidangda Kuki Singna Sinakitenda Landarakre Ngasi su Imphal dagi ukrul chakhiba gari ahumda Nongmei kaptharakre Meeoi ani Sire Chief Minister Yumnam Khemchana ngarang ukrul district ta khungchat pangthokiba adugi numbaktada district asimaki litan police station gi manung chanba Sinakaitel Tangkhul naga village da Kuki Militant Singna Nupi Yaona phaba makhalge khulai sing sijanaduna akan mamong dalandarakre Adubu tawdok aduda kana amata aso apan yaukide Kuki Singna kablak papakai hograba popi sel amasu yum adugi mayanak ngalairambatagi security na recover tawkre Pau asina makhatana hairibana ngarang numidang pung 10 khar helakpada Kuki Militant Singna Nongmei kaptharakhiba aduda village volunteer sing amadi Indian Security Force ki maikida gisu handuna akan mamongda Nongmei kapnaki loinan numidang pung 10 makhairom taba matamda khul asigi mi lainari bayum amadagi meter tarom chatlaga pakai howdaba pompi sel amaleramba thengnaki Karigumba pompi sel adu pakhairamb thoklabadi yum adu taleramba Meeoi sing asi ana amasung aso panjaramba yai loinana yum adu su sauna mangata thoklamba yai thaudok aduna maram oirga khul adugi khunja sing akiba poknare Kuki Militant Singna pompi sijanaduna khul asida attack torakhiba asina akaknaba ground run amagi makhada lairiba su militant sing asina ground run adu ngangna chatlibra natraga chatrabra haibagi achauba nungnangba amalaire Maram aduna security force ki maikaidagi su militant sing asi makhoi gi designated camp tatlengdana laihanna bayauna law and order maintain tongnaba ningthina thabak pakhet pamathau tai civilian area singda sigma makhal gi thawang chathaba hebasi sugi norms ki mayok tani hairi ngasi nungthil pung ani makhairom taba matamda su imphal re kuntam na chatkiba gari ahum Kuki Militant Singna phaba makhal gi khulaijing sijanaduna national highway 202 Imphal ukrul lambigi TM Kasom village khulmaya da landarakre thaudok aduda Meeoi ani Sire aduga gari ahumna amang ata thokle hairi laikhidrabasing adu ukrul district ki dasar village dagi SW chingnaw sang apokpa SW Richum Hau amasung district asimaki Kharsom village dagi Yarwingam Basum apokpa Thimi Basum kawi hairi maraksida connected con voice of the Naga youth Singi maikidagi Kuki Civil Society Organization Working Committee na Tangkhul Naga Sing District libo afam sing adu yamna kanna yaninda phongdokre lup asigi serol asina makhatana hairibana National Highway 202 Imphal ukrul lambi satliba civilian vehicle sing asi kot tawdrabadi chathok chasin tawba yadre mafam asida normal se laitre Epin Taraga humdoida Tangkhul Militant Singna Zalimu village da Nongmei kapsanduna ese tathaki hairibadu su aranmani lup asigi cherol asina makhatana hairibana National Highway 202 Imphal ukrul lambida satliba civilian vehicle sing asi escort tawdrabadi chathok chasin tawba yadre tri mafam asida normal si laitre Epin Taraga humdoida Tangkhul Militant Singna Zalimu village da Nongmei kapsanduna edek chathaki hairibadu su aranmani Haukhiba February tha amasung chatliba April tha asida sugi makhada lairiba Kuki Militant group singna chathakhiba thawng sing kayagi matangda makhatana wafam kaya thamlaklei Ima kaithil da politics tawbagi thabak tokpiu Nongma panba numitta kaithen dukan hanglam labdi masana daita pujagadabani haina Ima Rani na phongdokre Haujik lairiba laingak asina kaithil da politics tawbiganu Haukiba sahi lising ani kunganithoi gi March thadagi hongna nongma panba numitta kaithil thonglon duna sit sengbagi thabak asi chathaduna lakpani adubu ngarang laingak ki order ni haiduna city police ki kangbuna nongma panba numitta kaithil amasung dukal thong hangbiu haina publicity chathibadu akan mamong da yaning de laingak ki phirep handokadabani haina khwairambal nupi kaithan sinpham amasung saktang kanba lukki secretary TS Rani na phongdokre Ngasi khwairambal kaithel da pangthokiba paugi mifam amada Rani na makhatana haikibada tha khudingi nongma panba asida kaithel leptuna kaithel asibu luna na thamnaba amasung kaithel phamliba singlaina tinadagi ngakthoknaba sit sengbagi thabak asi pangthoktuna lakmani sit sengbagi thoram asi loiraba matungda laitin gi thoram pangthoklibani malemda amatta ngairaba ima kaithel asi khakta natana loijing loya da lairiba kaithel singsu nongma panba numitta thonglo libani
Nongma panba haibasi maitai singi di yamna maru oiba numit amani maram aduna kaithel da politics tobiganu Nongma panba numitta kaithel amasung dukan sing thong lonbiu asigumba wafam asigi mayokta kanagumba singna kaithel amasung dukan sing thong hanglamba tarbadi Maduda tholokpa apaphatagi daita pumba masa masana pujagadabani haina section warul thamki Amarom da lengak na nongma panba numitta dukan amasung kaithel thong hangnaba thokiba order adugi mayokta ngasi kaithel phambi ima singna lambida fatta hauthi chaithoktuna yaningdaba utkre India lengak na Manipur bu macet tanah bahona bagum Manipur lengak na su Khwairambal nupi kaithel phamliba ima ibel singi marakta macet tanah thugai na bahona biganu haina Ima singi maiki dagi akan buwa pam thamkre Hauki basahi ahumlom asi nongma panba numit khaidingi kaithel amasung dukan thonglon duna Khwairambal kaithen marida phamliba ima ibel singna sel khaina duna kaithel manung amasung masigi akoibada leiriba drain sing sengdok tuna kaithel asibulu nan na thamnabagi pandamda chatharak pachi sengbagi thoram adu asi nongma panba numit asida mahausagum sit sengbagi mohutta lengakki maiki dagi thokliba order adu yaningdaba uttuna Ima ibel singna patta hauti sing adu lambi sorokta chaikhaiduna kongjang changchin kibani lambi da patta hauti chaikhaiba aduna miyam chathok chachinda khudong chadaba kaya mayokna ki amaromda ima singna lambi da patta hauti chaikhaiduna protest chathakiba aduga mari laina na city police ki osina luchingba tim ama laktuna lambi da chaikhairam ba patta hauti kaya adu chengdokhi hairi Icha ani gi thawai laibak miyam gi katok khrabani miyam na lorokpa warep na aroiba oigani NIA da sinarbasu lainga ki thawong peningai oide haina laikhidraba angang ani gi mapa mangal sangana na fongdokre ayhaki laikhidraba icha nupa tomthin oinam chahimanga icha nupi oinam laisna thamanga amasung ayhaki loinabi oinam ongbi binita son khiba thaudok adu laibak miyam gi katok khrabani haina sinakhrabani Laibak miyam na fai haina khanba phirepta saruk yagani haina apokpa oina mangal sanana ngasi phongdokre thaudok asigi makha tarakpa oina ngasi Bisnupur district ke Moirang police station gi manung channa laiba Tronglaubi maning laikai da laiba oina mangal sanagi yumda pangthokhiba mifam amada wafam asi mahak na phongdokhibani oina mangal sanana makha tana hai nungsiraba icha anigi mihat ta chenaba sing Laingak asina puthok pirau mihat asiga mari lainana laingak asina NIA da sinakhre adubu thaudok asi thokiba ngasiga thana numit taragani thoini sujilakle adubu mihat asida chenaba sing puthok pangamdre mihat sida chenaba sing phaduna cherak pi bahaibasi matam kaya changkhiga dori haiba tambangamde chathariba thong asi peningai oide amadi laingak ki thawong asibu yaba ngamloi haina mangal sanana phongdokhi miyamgi oiba mifam aduda Lamangdong ima Development Committee ki Secretary Chanambam Ongbi Maipak Tombi na phongdokhibada ngasi JAC Victim Family CSO Club Organization amadi apunba maira paibi singaloina na laukhibu warep amagi matung ina hanna JAC ki laingakta thamkhiba demand adugi mathakta demand ani amaga hapchinduna tha asigi kunga manga fawbugi manungda bigliba angang ani hatpada chenaba amadi CRPF ki camta thomjinduna laikhidaba mioi ahumgi mihatta chenaba sing amadi asengba langla langjin miyam da khangangadabani ngasi ahing nongyaidagi JAC amadi miyam gi loinana numit mangani chupna Manipur pumba total shutdown chathargani haina phongdokre amaromda mihat asiga mari lainana semkhiba JAC na tongan ba charter of demand taret Manipur lengak to pisan kre JAC ga lengak suphamin naduna yanaba porakpagi fibam lakre adubo JAC na thaudok asida awaba nangliba imung manunggi aroiba firep adulawnaba sem saba hokre hojik nihat asiga mari lainna JAC na lengak ta thamliba charter of demand taret adudi thaudok aduda chenaba sing matik chaba cherak phanganba Kuki Militant Singna mathakta military crackdown chathaba Tampak ki chingkhong chingya da leiriba Central Forcing asi chingthakta leihalaga State Force na chingkhong chingyang hanba Tronglaubi thaudokta leikhidraba amadi aso pannangkhraba singi imung manungda piba yaba khudong chaba sing imung manunggi apamba matung ina phanganba Tronglaubi khulgi akoibada ngakliba CRPF amadi ani suba JK Light Infantry mathakta Inquiry chathaduna matik chaba action lokotpa haibasini mathakta JAC na taliba charter of demand taret asi laingak amasung JAC ga anirak phaminaduna wari sanarba matung laingak ki maikaidagi pigani haibagi thajaba supirakrabani